अहानबदा यामना मरुओइबा अपडेट खरा थमजगे प्रेसिडेंट की मणिपुरी खोंगसत की मंगोइनेना कुकी खुलाई पाइबसिंगना सगोलमांग पुलिस स्टेशन न कोनबा खमेन लोकतर नुंगमई राउंड कया कापथोरखरे हाइरि अदुगा मथंगी अपडेट असना स्टैंडिंग कमिटी की वारेपना एमएलए बिश्वरजित एमएलए बसंता कुमार सोशल बॉयकॉट तौरे भोट लेप थिंगजिल्ले केसीपी एमसी प्रोग्रेसिव लैबाक अमगी मपी मपा सकना लैरिबा मियामगी मिहुतलोइसिंगना तमना केसीपी एमसी प्रोग्रेसिव की मायुक्त सिंगनरकपा सिंगनरखरबा मतुंगदा सैबी सैथेंग नंगलमदाइदा सोरी हाइबा वाहि अमना सेंगथोक सिंजिन तौरगा लंगजरुबा मराल सिंग अदुबु कोकपीना हाइरकपदा पार्टीना ताराइना कोकपीबा तौररोय मिसम मियाम खक नतना लैबाकी मपी मपा सकना लैरिबा मियामगी मिहुतलोइ सिंगिदि सेंगथोक सिंजिनगी वाफम सोरी हाइबा वाहि असिगी फिदा केसीपी एमसी प्रोग्रेसिव ते लैत्रे मरम अदुना सांगाई फेस्टिवल बॉयकॉट की मायोक्ता थौना फाना लेबलुबा एमएलए अनि थोंगाम बिश्वरजित मैते थोंजू केंद्र इम्फाल ईस्ट डिस्ट्रिक्ट थौनाउजम बसंत कुमार नंबोल केंद्र बिशेमपुर डिस्ट्रिक्ट हाइबा मिसक अनि सिगी मथक्ता सोशल बॉयकॉट तौबगा लोइना जनरल इलेक्शन की भोट लेपदसु सही तरेट अथिंगबा थमजिनबगी वारिब केसीपी एमसी प्रोग्रेसिव की स्टैंडिंग कमिटी न लौरे हाइबा वाफम कंगलै मियाम द कंगनजरी एमएलए अनि की एक्सप्लेनेशन कुपना खन्ना नैनरबा यामना सिल्ली ओइबा मवंगदा वाफम थमलकपता नतना एमएलए अमदी का हेना ngaksaw thikpagi thawng chathrakli leibak miyam adugi luraba tanphamda apunbagi kholaw amaga loinana lawkhiba date 19/11/2025 ta KCP MC Progressive na sangai festival thingjelakpagi damakta general strike boycott tawkhibadu nongmagi suraga hingliba sinmi kaya singi mahi tamjariba mahiroi singi manama sing yonduna masamasugi sakhaw nongmagi thakjariba pujariba aikoigi ima ibel kaya singgidi kokta khut hapna kribani makoina laibaki damakta kathoktu sangai festival gi mayokta amata oine lep khibadubu MLA ani na utagi haijin baga pangkhak ohen khibani matang asida KCP MC Progressive na taraina laithokani haina khanbra miyam na haina ba laibak ningba yawlop singna yen nganu huran ba matu sonba singdati kanthi thokpa makhai mathawna phuduki MLA minister senjau paiba miyoi singna aranba tauba micha miyam gi maran crore huran ba singdadi hui mamai थेक्सिल्लगा लैखिबदौना तुमिन्ना खुजु मजुदा लैसिनखिबा ngakhtani haibadu KCP MC Progressive tadi thokhaloi पैसा की तमकता KCP MC Progressive ना थोरखिबा नते मियामगी इहुल खंगना थबुक तौगनी पार्टी ने MLA अनि की मथक्ता थमलिबा सोशल बॉयकॉट असिगी मयोक्ता कनागुंबा लैकाई क्लब ऑर्गेनाइजेशन फैमिली की लुहोंग खोंगदोंग बा सोरात देव कर्मना सिंगबदा बर्टोन तौदुना यहोलंबा तारगदी मदुदा संगजफम पीरम बर्टोन तौरमलिबा इमुंग मनुंग सिंग अवाफमदा तारकपदा मसा मसा की दायित्व ओइजगदबनी थोंगजू अमदि नंबोल केंद्र अनिदा लैरिबा बीजेपी मंडल की प्रेसिडेंट सेक्रेटरी MLA सिंगी खुच्चाबी प्रधान मेंबर जिला परिषद मेंबर खुदिंग मक्सु पार्टी दा अथवा मतमदा पाउ फावरकदबनी लोइनना बेंजामिन गजागी लमचाद यांखैरो मपुंग फाना लौसिनदुना इजरायल लम ओइरे हाना लाउथोरखरे चही अनि हेना हमास अमदि इजरायल गलान सोंगनख्रबा मतुंगदा US की प्रेसिडेंट डोनाल्ड ट्रम्पना सेसफेयर चना हनख्रबा मतुंगदा इजरायल प्राइम मिनिस्टर बेंजामिन नेतन्याहुना गजागी लमचादा यांखैरो मपुंग फाना लौसिनदुना लमसिंग असे इजरायल गिलम ओइरे हाना लाउथोरखरे बेंजामिन लेंगा की मिलिटरी चीफ आयल जमीरना सेसफेयर तौनखिबा मतमदा US की प्रेसिडेंट डोनाल्ड ट्रम्पना चिंगखिबा येलो लाइन अदु अनव बॉर्डर ओइरगनी हाइना सु फोंदोरखिबनी इजरायल की लानमी सिंग येलो लाइन दगी लेंगदना लैरगनी मसीदगी मखाताना इजरायल की लानमी सिंगना हंदोकलरय इजरायल न लौसिन ख्रबा गजागी चादा यांखै की लमसिंग असि लेहाउ चेनबा लमनी लम लान असिदा चादा 90 हेना मांगता ख्रबा गजागी लमसिंग अदुना लेबा सिदा हानादगी लेरकलबा पैलेस्टाइनियन सिंगी ओइरगनी हाइरी वाफम असिदा गजादा लान हौरिबा हमास की माइकैदगी हौजिक फावगी मनंगदा वाफम अमता फोंदोरकपदी लैत्रि हाइरी यामन की वाहौदा सऊदी अरेबिया अमदी UAE अनि की मरकता लान थोलखरे यामन की वाहौदा सऊदी अरेबिया अमदी UAE अनि की मरकता लान थोलखरे हाइना रिपोर्ट अमना फोंदोरकली रिपोर्ट असिगी मतुंगिना यामनदा लैरिबा थौतना बिग थलबा हाइड्रामोड हारिबा मफम असिदा UAE ना सपोर्ट तौबा मलेशियाना मरु ओइबा लमसिंग ऑक्युपाई तौनबा होनरखिबनी UAE सपोर्ट तौबा मलेशियाना यमन की थाव मरांग कायना लैबा ऑक्युपाई तौनबा होनरखलिबा मफम सिंग असि हानादगी सऊदी अरेबिया ना सपोर्ट तौबा यमन की लैंगाना कंट्रोल तौदुना लैबनी अदुबु UAE ना सपोर्ट तौबा खुलाई पाइबा लुपसिंग अदुना यमन की प्रेसिडेंट
ꯁꯤꯌꯦꯜꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯆꯥꯎꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ ꯂꯣꯏꯅꯅ UAEꯅ ꯁꯄꯣꯔꯠ ꯇꯧꯕ ꯃꯤꯂꯤꯁꯤꯌꯥꯁꯤꯡ ꯑꯗꯨꯅ ꯌꯃꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯅꯤꯁꯨꯕ ꯁꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯁꯦꯌꯨꯟ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯜꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯣꯡꯒꯣꯗ ꯃꯤꯂꯤꯇꯔꯤ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯁꯤꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯡꯅꯕꯗ ꯃꯤꯑꯣꯏ 30 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ ꯀꯣꯡꯒꯣꯗ ꯃꯤꯂꯤꯇꯔꯤ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯁꯤꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯡꯅꯕꯗ ꯃꯤꯑꯣꯏ 30 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄꯟꯕ ꯌꯥꯕꯗꯤ ꯀꯣꯡꯒꯣ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ 100ꯒꯤ ꯃꯊꯛꯇ ꯂꯩ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯂꯩꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ ꯍꯥꯏꯔꯒꯗꯤ ꯔꯋꯥꯟꯗꯅ ꯁꯧꯒꯠꯄ M23 ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯁꯤꯅꯤ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯁꯤꯌꯥꯁꯤꯡꯒꯤ ꯃꯔꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯥꯛꯄ ꯃꯔꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯂꯥꯈ 60 ꯔꯣꯝ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯑꯋꯥꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯩꯔꯤ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯃꯅ ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯀꯣꯡꯒꯣꯗ ꯏꯪꯇꯞꯄ ꯄꯨꯔꯛꯄ ꯉꯝꯂꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯅꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯦꯛꯅꯕꯅꯣ ꯑꯃꯗꯤ ꯂꯩꯕꯥꯛ ꯀꯟꯕ ꯄꯥꯝꯕꯅꯣ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡ ꯄꯥꯀꯤꯁꯇꯥꯟꯅ ꯌꯦꯡꯁꯤꯜꯂꯛꯈ꯭रे ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯅꯦꯚꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯀꯃꯥꯟꯗꯦꯟ ꯀꯃꯣꯗꯣꯔ ꯖꯤꯌꯥ-ꯎꯔ-ꯔꯍꯃꯟꯅ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯤꯕ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯂꯥꯛꯈ꯭रे ꯄꯟꯕ ꯌꯥꯕꯗꯤ ꯕꯪꯒ꯭ꯂꯥꯗꯦशꯇ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁ ꯈꯥꯟꯒꯤ ꯏꯟꯇꯔꯤꯝ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯉꯥꯛ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦशꯅ ꯄꯥꯀꯤꯁꯇꯥꯟꯒ ꯃꯥꯟꯅꯔꯒ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯏꯈꯠꯂꯛꯈ꯭ꯔꯕꯅꯤ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯇꯦꯡ ꯃꯈꯥꯗ ꯏꯟꯗꯤꯌꯥꯒ ꯂꯣꯟꯅꯕ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯂꯥꯜꯃꯣ ꯅꯤꯔꯍꯥꯠ ꯑꯦꯌꯔꯕꯦꯁ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤꯕꯅꯤ ꯑꯦꯌꯔꯕꯦꯁ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯂꯤꯒꯨꯔꯤꯗꯒꯤ ꯁꯨꯞꯅꯒꯤ ꯀꯤꯂꯣꯃꯤꯇꯔ 10 ꯈꯛ ꯆꯠꯂꯒ ꯂꯩ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯏꯟꯗꯤꯌꯥꯕꯨ ꯀꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯊꯧꯔꯥꯡ ꯑꯃꯅꯤ ꯍꯥꯏꯔꯤ ꯁꯤꯅ ꯈꯛꯇ ꯅꯠꯇꯅ ꯈꯥꯂꯤꯗ ꯖꯤꯌꯥꯕꯨꯁꯨ ꯙꯥꯀꯥꯗꯒꯤ ꯌꯨꯅꯨꯁ ꯈꯥꯟꯅ ꯃꯥꯏ ꯄꯥꯛꯅ ꯂꯪꯊꯣꯛꯈ꯭रे ꯃꯤꯈꯜꯁꯨ ꯌꯨꯅꯨꯁꯅ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯁꯦꯈ ꯍꯁꯤꯅꯥ ꯈꯛꯇ ꯅꯠꯇꯅ ꯈꯥꯂꯤꯗ ꯖꯤꯌꯥꯕꯨꯁꯨ ꯙꯥꯀꯥꯗꯒꯤ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁ ꯈꯥꯟꯅ ꯃꯥꯏ ꯄꯥꯛꯅ ꯂꯪꯊꯣꯛꯈ꯭रे ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯊꯪ ꯆꯍꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜꯁꯨ ꯌꯨꯅꯨꯁꯀꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯊꯪ ꯆꯍꯤ 2026ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡꯂꯤꯕ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯃꯤꯈꯜꯗ ꯏꯁꯂꯥꯃꯤꯛ ꯑꯦꯂꯥꯏꯟꯁ ꯄꯥꯔꯇꯤꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯂꯩꯉꯥꯛ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞ ꯅꯦꯁꯅꯦꯜ ꯁꯤꯇꯤꯖꯟ ꯄꯥꯔꯇꯤ NCP ꯃꯨꯁꯂꯤꯝ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠꯀꯤ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯖꯃꯥꯠ-e-ꯏꯁꯂꯥꯃꯤ ꯑꯃꯔ ꯕꯪꯒ꯭ꯂꯥꯗꯦsh AB ꯑꯃꯗꯤ ꯔꯥꯁꯇ꯭ꯔꯤꯌꯥ ꯒꯤꯠꯀꯥꯔ ꯑꯟꯗꯣꯂꯟꯒ ꯂꯣꯏꯅꯅ ꯒꯣꯅꯣꯇꯥꯟꯇ꯭ꯔꯤꯛ ꯁꯪꯘꯁꯀꯥꯔ ꯒꯣꯊꯦ ꯀꯧꯕ ꯑꯦꯂꯥꯏꯟꯁ ꯑꯃ ꯁꯦꯝꯂꯛꯈꯤꯕꯅꯤ ꯃꯊꯪ ꯆꯍꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯑꯦꯂꯥꯏꯟꯁ ꯑꯁꯤꯅ ꯄꯨꯟꯅ ꯃꯤꯈꯜ ꯊꯦꯡꯅꯅꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭रे ꯍꯥꯏꯔꯤꯕ ꯄꯥꯔꯇꯤꯁꯤꯡ ꯑꯁꯤ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁ ꯈꯥꯟꯒ ꯌꯥꯅꯕ ꯑꯃꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯉꯥꯛꯇꯅꯤ ꯁꯦꯈ ꯍꯁꯤꯅꯥ ꯑꯃꯗꯤ ꯈꯥꯂꯤꯗ ꯖꯤꯌꯥꯅꯆꯤꯡꯕꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯂꯕ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯇꯝ ꯂꯣꯏꯁꯤꯟꯍꯟꯈ꯭रे ꯍꯥꯏꯔꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯥꯔꯁꯤꯡꯒꯤ ꯃꯍꯨꯠꯇ ꯄꯦꯇ꯭ꯔꯣꯜ ꯗꯤꯖꯜꯒꯤ ꯀꯥꯔꯁꯤꯡ ꯑꯣꯏꯅ ꯑꯃꯨꯛ ꯄꯥꯝꯅꯔꯛꯈ꯭रे ꯃꯍꯧꯁꯥꯒꯤ ꯈꯜ ꯆꯥꯎꯅ ꯀꯥꯏꯊꯔꯛꯄ ꯑꯃꯗꯤ ꯄꯣꯂꯨꯁꯟ ꯆꯥꯎꯅ ꯊꯣꯛꯍꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯃꯗꯤ ꯍꯥꯏꯕ꯭ꯔꯤꯗꯀꯤ ꯀꯥꯔꯁꯤꯡ ꯄ꯭ꯔꯃꯣꯠ ꯇꯧꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯤꯌꯥꯝꯅ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜꯒꯤ ꯀꯥꯔꯁꯤꯡ ꯑꯣꯏꯅ ꯑꯃꯨꯛ ꯄꯥꯝꯅꯔꯛꯈ꯭रे ꯍꯥꯏꯔꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯃꯗꯤ ꯍꯥꯏꯕ꯭ꯔꯤꯗꯀꯤ ꯀꯥꯔꯁꯤꯡ ꯃꯥꯔꯀꯦꯠꯇ ꯂꯥꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯂꯩꯗꯨꯅ ꯊꯧꯅꯔꯕ ꯍꯧꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯃꯗꯤ ꯍꯥꯏꯕ꯭ꯔꯤꯗ ꯀꯥꯔꯁꯤꯡꯒꯤ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯇꯕꯅ ꯀꯔꯤ ꯊꯣꯛꯂꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯨ ꯇꯝꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯤꯌꯥꯝꯅ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜꯒꯤ ꯀꯥꯔꯁꯤꯡ ꯑꯣꯏꯅ ꯑꯃꯨꯛ ꯄꯥꯝꯅꯔꯛꯈꯤꯕꯅꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇꯕ ꯀꯥꯔꯒꯤ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯁꯕꯁꯤꯗꯤ ꯌꯥꯝꯅ ꯄꯤꯛꯅ ꯄꯤꯕꯅꯁꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯃꯗꯤ ꯍꯥꯏꯕ꯭ꯔꯤꯗ ꯀꯥꯔꯁꯤꯡ ꯄꯥꯝꯅꯔꯛꯈꯤꯗꯕꯅꯤ ꯍꯥꯏꯔꯤ